हिमेस्टिबी मिएंग ताबीरिबसिंगबु नोमाइथेम काजलना खुरुमजरी हौजिक नुंथलगी ओइबा पाउ पिजरी स्टेटमाइ पुलिस स्टेशन के मनुंग चन्ना लैबा कौरब्रु लाइफामलेंदा अरामबाई तेंगोलगी वासक लौबा चखिबा चाही नौरिबा नुपा मचा अनि थीबा खंखिद्रबा मियोय अनि असि अखाम अवांग लेकाइदगी अविनाश माइबम चाही 13 अपोपो हेमंत अमदी निंथौजम एंथोनी चाही 14 कौवी हारिबा मियोय अनि असि ngarang ayu pung 8 helakpadagi jawa motorcycle registration number MNO1AN 33S7 da yumdagi thokibani makhoi anaramba mobile phone asi tracking tawa matamda Senapati district ki mafam amada tabadagi tiba humbagi thabak sathabada amuba Bulletin amada haptuna Senapati all pamanaktagi phangba ngamkhre CCTV footage amagi matung inna hariba miyoy ani asi Kanglatombirom-dagi Kangpokpi-romda changsinkhiba thengnare imung manunggi miyoy dagi phangba pawgi matung inna miyoy ani asi ngarang nungthil pung 2 taba fawbadi paw fawnarami makha tabadi paw fawnaba phangkhidre hari thaudaw asigi matangda imung manunggi maikaidagi lamsang police station da missing report ama thangatkre thaudaw asiga mari leinana ngasi nungthil lamsang lambida miyam na ngaihak thingjalure hari loina makoi ani asi thiba khangdabadagi paw tabadagi Avinash ki imung manung wantharakuna hospitalize tawkre imung manunggi maikaidagi mangkhiba angang ani asi sarkar amadi mari leinaba singna phangnaba thibiu haina appeal tarokli Imphal West District ki manung chanba changangai maning Bisal Law College manakta miyoy ama sakhangdaba singna makhong yeta nomaina kaplamle Thaudok asi ngasi ayupung manga makhairom taba matamda thokibani masakhangdaba singna nomaina kaplamlaba miyoy asi Kwakhaitel akham lekaidagi akham ringo chahi nifu mari apokpa nilamani kawi Thaudok asigi paw fangbadagi mafam aduda Imphal Police Station gi tim changsinduna asokpa miyoy asi hospital da pukhatkre hairi Institute for Manipuri Dance Maitai Jagoi gi chahi yankhai suba Golden Jubilee kumonga mari leinana nongchu bangnagi Santiniketan Sri Zoni Silpo Gram da numit nini chupna makhal kaya gi thauram pangthokre haudopa gi thauram da EJCC gi Kolkata gi Director Ashish Kumar Giri JN Manipur Dance Academy gi ex Director L Upendra Sharma Poet Aniruddha Roy Eminent Scholar Deba Prasad Jana Assistant Professor Sumit Basuna chingba saru yake Tharamda Mitai Jagoi ge founder Guru Devjani Chaliha West Bengal ge Governor Dr. C.V. Ananda Bose Kendra Lenga ke Mantri R.K. Ranjan amasung Lisingama Chama Pantarama Panda Santiniketan da ahanba Manipuri Jagoi haudopiramba Nritya Guru Rajkumar Gudi Mantagi Masinipa Ngapigani Masunupa Tripura dagi R.K. Tarunjit ki video paujasu tahanke Aroiba nimita Guru Devjani Chaliha gi Thabak Thaudang Kayada haiba documentary film amasu utki hari Moirang Kampu Union Club MUC Moirang Kampu Development Committee MDC Moirang Kampu Nupi Thaudang Loop MNTL na punna khusam naduna ningthamta changlakpa sida relief camp ta mateng pangba oina relief camp manga da blanket mateng pangkhre youth hostel da hangliba miron bising relief camp nonga da CIC da hangliba relief camp Porompat State Veterinary Guest House da hangliba relief camp Kaibi Haikak Mapal da hangliba relief camp amadi Chalau da hangliba relief camp da tengbang potlam khusinabagi thauramga mari leinana MUC gi BP Moirangthem Surkumana hai Manipur da kuki singna chatharakliba lan asi external aggression yaure haina Union Home Minister NIA yauna tongan ba maikaidagi fongdorakpa leirabasu ngasi fawba external aggression gi mathakta India amadi Manipur lengakna action amata laukhatpa udriba asi karigino haiba miyamda chamamnaba fawre Defense Minister nasu poppy plantation mahannaba hotnabada aircraft sizinagani haina lauthokrabasu ngasi fawba thabak oina pakhatpa ude masida sunatana lengak Pairamdaida Laukiba wasak adugi ona tainabada kuki MLA tarana separate administration talakliba sida India amadi Manipur lengakna karigumba action amata laudaba asi nungaite haiki Ekoi huji thoiba kuki gi lansi external aggression ne haba mapangi yewne haba ji mayam loimak Home Minister Amit Shah na so parliament na haikre chief minister na haikre even governor pauna haikre even NIA na pawa proof to kre mapangi aggression ne do mapangi aggression ne di haraga
confirm di toroga mapan gi aggression ne di confirm di tor action di amata udaba Indian government gi togum thokpa state ki oiba Indian government gi togum thokpa police ya di mapan gi action ne gi force lakpa tar ga di India government thengna ga dabani masi koina khangdra lai ro pone da action di su udaba proof ti mayam ma piraba ena mayam na piraga aduni mayam piraga action di su udaba se koi kari gnu masi gyan ta daba adigi amana koina popi thab gi matang defense minister rasna na yam fazana clear cut high kre koi chopper sin ro plane sinerga mayam do loinama popi mayam do hat kani hingal loi haire du state government go policy kari no makata na high ke du thabuk en onto ko ju udi aduna koi narco terrorism maru phone put cha muta cha batar ga di popi je maru phone muta pataga oi message to phone janing eduga MNTL gi secretary W Fulkana hai Ningthamtha yausilakpa asida relief camp singda leiriba singi awawa khangladuna angamba mateng khara oirebasu pangge khanduna yamba yamdaba thidana mateng asi pangbani relief camp ta leiriba singi awabada MNTL MUC amadi MDC na saru yagani makhata na so mateng pangani haiki lekai dudagi aikoi angamba mateng laujaraga ngasi aikoina relief camp mafam mangada khudol tamba sasari khudol tamjari base aikoina Ningtham tha sangak pasida relief camp da laiba mioi singse ingam gani makoi da ingam gadaba makoi da waram gadaba do aikoi da susaina chana phaujabaduna maram oiraga aikoi ngasi makoi yamna yamba khudol poti natte adu oitarga su aikoi su makoi gi damakta support tawi haibado khanganing bagi damakta aikoi na makoi khuding makta koina khudol macha amam che tamjabani Mitai irol iyek loina silol apun baluk Milan Kangleipak na lamdam sida lon amadi mayak sakhol hanaba hanba leitana songsalakpa khongjanggi manung channa lamdam sida sujunariba signboard banner hoarding advertise backdrop khudingmaki makokta chauna haibadi makhada thariba mayaktagi ahum thokpagi ani mitai mayekna chauna thagadabani haibagi matangda Milalga lamdam asida flex kap liba ichin inaw singa tangkak anirak faminanduna hariba wafam sing asi ngakna chatpa haina yanaki adubu laibak thibadi handaki thokliba kukinyar ko terrorist singna mitaida atamnana chatharak liba langi khudong chaba lawraga hauzik miyamda khana ba thetliba signboard banner hoarding advertise kuding makta mamingtagi oina mitai me asi pikna yaudaba yadabagi mamingtagi oina yauriba asi milana yengsinba haubaga loinana flex kap liba provider singa faminana ba tawragani makoi sing adugi mathakta milana kari thabak lokhap payabage haibadu kupna khanaragani haina milagi secretary publicity gi chairwal amana phongdorakli chairwal asina makha taribadi lenga ke losang singda sujinari ba che khuding maki makokta chauna mitai mayek yahon bigadabani masigi matangda su milana yengsilagani loina lamdam asigi mafam ayambada thetlaga sujinariba lekai gi lerok singda land number 1 2 3 haina thariba sing muthatlaga imalonda thaba hauragani masina lamdam sigi imalon mangkhigadabadagi kanba ngamgani milana changsilakadawriba khongjang asida lekai gi club maira paibi singasu sagatpi haizari masi kalhaudragadi nongma natraga nongmadi imalon asi malemdagi soidana muikragani masi thoktanaba milana khongjang asi tangai fadana lamdam sigi mafam ayambada changsinnaba semba saba haubani haina su milagi chairwal sida palli Manipuri Bergi mathakta saba wangu chithek laikai gi Valley Bridge ki fivam ka hena soksilakibadagi miyamna chathok chasinda awaba amadi khudongsadaba kaya mayong aduna lairamba adu sugunu kendro gi MLA K Ranjitna achangba senfam pathokpiduna lamdamdugi miyamga loinana thong semjinkhre Valley Bridge adu semjinbada yaukhiba TS Damena phongdorakhibada sugunu kendro gi MLA K Ranjitna matam amada Works Minister oringaida Valley Bridge ki thong asi sabirambani thong asi sahi yamlabana matamgi oina miyamna chotnariba upak yaktaba matamda mari leinaba singda sembinaba haijarabasu sembidabadagi MLA K Ranjita lamdamsigi miyamna haijabadagi MLA na miyamgi awaba ubiduna thong asi mamangdasu adum sembirakibani TS Dabena hai lawlokpa matam yorokpasida lawmi singna thong asi lanaba hotnabada khudongsadaba kaya thengnagadaba kaya sing yauna lamdamsigi miyamna yamna hena maru oiriba CICS Wangu Laifam Hospital Kumbi Kendra dagi thong asi landuna lakpa khakta natana tongan ba mafam singdagi ana layengba lakpa singda yamna chauna khudongsadaba mayokna halamba kaya adu thong asi semlabanina miyamgi awaba pumba koklangani haraduna MLA na atopa
Wanguda lariba Manipur Rivergi mathakta saba thong ani Wangu lupa maruki Valley Bridge thong amadi Wangu hainawyamda Laiba suspension bridge ki fibam soklaba upak singsu makha na sembigani harakpa bulamdam sigi praja miyamna MLA K Ranjitpu apenba amadi thagatpa phongdorakli TSW na makha na hai lenga ki mari leinaba department na Wangu da lairiba Valley Bridge ani asi upak na thariba asi iron plate oina sindopinaba appeal tarakli koi semjin bagi thab dum sata jana laktabni adu ngasi maksu koi thong asi koi yam sathina phibam palaktaba lan ba yaraktaba hojik lo pandha orakpagi koi lo rokpagi teknik ta chat yaraktaba adu maru aina koi wanglai from PAC gi ek opposite leiriba thongni asigi haidi cross thong ne ba haitare kubi kendra adu tongan ba kubi kendra rongi adu champu gi side sagang rom dagi patient the sida bayam lag pa sigi zumaru yeng jaraga koi laikai gi miyamna sarda sumai thong yadre hena hai aijaro badagi oneba MLA no puthok tiraga jo khajik ma laikai miyam na maput khulai paraga ngarang dagi kanna siamba chatha jarakpasi hoje thong ji kai lo chalai aduna mari reno department na chu hariba thong jing asi matam gi maintenance tawbira mathapu paikhapi Ngarang Israel na Gaza gi refugee camp anida air strike chathakibada miyoi kaya ama hatkre haina Gazan health official singna phongdokre Amarom da Israel gi troops sing Gaza city da pung nifu nipangi manung da changlaba yai haina Israeli media da phongdokre Israel military na Gaza city question duna thamle haina lakthraba matung tha asigi manung da Gaza city da ahumlak suba oina phone line phangna khidre hauzik fawba da Israeli air strike da Palestinian disingmapan satra sikre Amarom da Palestinian telecommunication company patel na hakibada telephone landline sing ngarang Israel site shut down tawkraba matung ngasi Gaza da cell phone amasung internet service piba haure haiki matang asida nungthilge pau sandok sabalo shinjari image tv mi eng tabiri wasingbu amukana kurumjari